Manipuri district mayamsinganda khwaidagi chawba district si Imphal West si koi kendra taraga hunduina punba adu mo kendra ni Imphal West sida diet center amaka hangado se mana kamai lora hangamina ju yanta mayam odara ki khwa khobi ba bitokuni adu aduna planning department na bagi mateng pangbidra pakro hun karen changna bagi imam market am salam sisu asai kino address ni brahayla biduni senmi londa choba kada mama porkani na wena imam market sisu yamna nal phajana even mama gi singam gadu block ka thana tanan ba jaga am se me hai dare aduna oirkan ba diet college siga imam market siga lapsang kendra ki salangi jaga surrounding se quickly bidana chei karagi manungda topa koi sakta mama porkani haibado ai ni hana thamjari ai mayam pura ko odara ji da sinajar baga ai losenjan ya kan lojari